Wari asi mayai oirap tauringai matamgi warini. Sahardagi khara manung changzanna laiba khungang macha amadani. Rajesh amadi Sima matai manau anido yamna nungaina tumli. Tanza aduda makhoigi yomthak aduda yamna akiba phanglaba khonjal ama taraklami. Khonjal aduda Sima adu tumlambadagi mikap tholaktuna masa adu yamna akiba phawraklami. Kanano ne nungdangsida yomthak asida chatlibasibo. Huranbaga changla abazala. Nupa tabro amukta haugatlo. Yomthakta karigumba ama chatpagi khonjal taribase. Amukta tawo tabro mi haugatlo haiba. Kainone hoine nangna haigumda kanagumba amana chatpagi makhon ama taide. Nupi nangbu thongjao adubu ningthinadi lolambra. Nupa aina khanbadadi lonsalambadi male. Ado ai ningsingba thokdri. Ai amukta yenglukigise. Asi haiduna Rajesh yumgi thongjao adu lonbra haiduna yengba thokla ami. Thong asidi lolina. Aduga yumthakta chatliba asina kanano. Kaino? Karino? Asi haiduna Rajesh ado yamna kina amuk mahaki kada changla ami. Nupa kari taurage athuk yamna kiriba adubo. Nupi thongdi lolhawini. Aduga matau karamna yumthakta mi chatpagi khonjal tagadawribanu. Masi huranba oiramloi. Hauzik khun asida khonja mayamna ngangnariba karino warido madu soidana oiramgani. Kaino nupa ngawrabo nangbo madugi wadubu hauzik hairidubo. Nupi aigi wase thazawni. Hauzik khonja mayamse madugi waduna wa laurabani. Hainai rimni hei. Thawai ama numidangi mathamda yumthakta karigumba chala abadi yum aduda leiriba miyoising ado numit humni subada loina siduna leirami haina. Karino ne hairisibo asengbaro nupa karigumba aikhoigi yumthakta chatliba asina madugi phatraba thawai uta oiramlabadi aikhoidi kamdawgani. Hey iswar aikoi bong takanbiyo. Nupi thuna salo yum manungda thaliba mai pumnamung muthalo. Thawai aduna yum asida mi lei haiba khangkhidanaba. Masidagi Simana yum adugi manungda thaliba mai pumnamak muthatlami. Adugi matung matai manau anido phaisup amagi manungda tuminna masasing adu tasinduna lotuna leirami. Amadi thawai adusu Rajesh amadi Simagi yumthakta adumak ahing aduma yamna akiba phangnaba maongda chattuna leirami. Nongale mathangi numitni Rajesh khonja singa unaduna ngarang thokibasing adu tamlammi. Thawdok asidi nongmagi asum hengalaini. Itaw Rajesh sum tawrasi hore numidang asi itaw Rajesh ki yumthakta apetpa laikhom khara paiduna thambi. Haidi apetpa laikhom aduda karigumba kanagumba amana tasingna chatlabadi mahaki khungul ado soidana tahawgani. Aduga chatragana tararoi asengba amadi khangtoknaba tawsi. Asumna hainabagi matung inna Rajesh numidang tadringai mahaki yumthakta apetpa laikhom khara paiduna thamlammi. Numidang ta silakli Rajesh amadi Sima animak tumli. Adubu makhoi animak tumlambadagi ngarangi matawgum yamna akiba khonjal ado amuk taba haurakli. Nupa khonjal ase amuk tarakli. Yumthaksida karino kanagumba amana chatpagi khonjal. Maong siga hayuradi yongnabu chatpabu malini. Nupa masi yonggi khonjal nateda. Yongna chatpagi makhon suk oiroi. Masi phattaba
ꯊꯋꯥꯏ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯦ ꯍꯥꯏ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯅꯨꯄꯤ ꯑꯃꯨꯛꯇ ꯀꯞꯄꯗꯣ ꯂꯦꯞꯈꯣ ꯀꯔꯤꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯗꯣꯛꯈꯤꯁꯤ ꯌꯨꯝꯊꯛ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤ ꯊꯋꯥꯏ ꯑꯗꯨꯔ ꯅꯠꯇ꯭ꯔꯒ ꯁꯥ ꯀꯩꯔ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯈꯤ ꯃꯔꯝꯗꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯤꯃꯥ ꯑꯅꯤ ꯑꯗꯨ ꯌꯨꯝꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯅ ꯉꯔꯥꯡ ꯊꯝꯂꯝꯕ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯑꯄꯦꯠꯄ ꯂꯩꯈꯣꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯤꯒꯤ ꯈꯣꯡꯒꯨꯜ ꯇꯥꯕ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯎꯔꯤꯕ ꯑꯗꯣ ꯑꯣꯟꯅꯒ ꯇꯩꯅꯒꯅꯤ ꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯆꯠꯈꯤꯕꯒꯤ ꯃꯃꯤꯅꯤꯅꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯍꯩ ꯅꯨꯄꯤ ꯃꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯈꯨꯟꯖꯥꯁꯤꯡꯗ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯗꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯔ ꯔꯥꯖꯦꯁꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯣꯟꯅꯒ ꯇꯩꯅꯒ ꯑꯣꯏꯅ ꯇꯥꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯃꯤꯅꯤꯅꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯈꯨꯟ ꯑꯁꯤꯗ ꯊꯋꯥꯏ ꯑꯗꯣ ꯑꯗꯨꯃꯛ ꯂꯩꯔꯦ ꯇꯥꯛꯄꯅꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯗꯣ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯇꯣꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯁꯤ ꯍꯣꯏꯅꯦ ꯏꯇꯩꯃ ꯅꯅꯥꯎꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯐꯒꯅꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯁꯤ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯩꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯅꯕ ꯁꯤꯟꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯅꯕ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤ ꯀꯣꯟꯅ ꯊꯪꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯣꯟꯊꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨ ꯃꯗꯨꯒꯨꯝꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯏꯗ ꯅꯨꯄꯥ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯁꯤ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯀꯝꯗꯧꯗꯣꯔꯤꯒꯦ ꯅꯨꯄꯤ ꯅꯪ ꯀꯤꯒꯅꯨ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯈꯨꯟꯖꯥ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯌꯥꯝ ꯑꯃꯨꯛꯇ ꯄꯨꯟꯅ ꯁꯪꯕꯤꯌꯨꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯤꯃꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯊꯛꯇ ꯉꯁꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯅꯤꯃꯛ ꯃꯤꯀꯞ ꯁꯠ ꯊꯣꯛꯂꯛꯑꯝꯃꯤ ꯅꯨꯄꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯉꯁꯤ ꯑꯁꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯨꯄꯥ ꯅꯪꯅ ꯇꯥꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ ꯊꯋꯥꯏ ꯑꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯛꯇ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯍꯧꯅ ꯑꯀꯤꯕ ꯐꯪꯅ ꯇꯥꯔꯛꯂꯝꯃꯤ ꯅꯨꯄꯥ ꯈꯣꯟꯖꯦꯜꯁꯤꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯀꯤꯔꯛꯂꯦ ꯇꯧꯔꯤꯕꯁꯤꯗꯤ ꯍꯦꯟꯅꯁꯨ ꯍꯧꯔꯤ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯅꯛꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯌꯨꯝꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯄ ꯃꯥꯜꯂꯤ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯎꯄꯥꯏ ꯍꯥꯏꯕꯗꯣ ꯑꯝꯇ ꯇꯧꯔꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯃꯤ ꯅꯨꯄꯤ ꯅꯪꯕꯨ ꯀꯞꯄꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯀꯩꯗꯧꯕꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ ꯅꯪꯅ ꯁꯨꯝ ꯀꯞꯂꯕꯗꯤ ꯈꯣꯟꯖꯦꯜ ꯑꯁꯨꯝ ꯊꯣꯛꯂꯕꯗꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯤ ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯒꯅꯤꯅꯦ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯔꯥꯖꯦꯁ ꯑꯗꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯑꯣꯏ ꯃꯤꯇꯧ ꯑꯃꯒꯤ ꯃꯑꯣꯡꯗ ꯆꯞ ꯆꯥꯅ ꯁꯥꯔꯕ
Nupa nupi anigi matawgumna tawraba laidi anikak puthoragtuna phamongda hiphalami. Duga amuksu makhoi ani adugi mathakta ningthina phaijup phajina subsinduna thambirami. Adugi matung ka aduda thaliba mai adu amuk muthatlami. Nupi lao yam thuna aikhoi ani lotnaba tawsi. Asi haiduna makhoi ani do thariba phamong adugi makhada changsinduna lotlami. Makhoi anina adumna hek lotkibaga makhoina lairiba ka adugi thong ado yamna kanna thilaklami. Siredana thawai asidi ka asi yorakli ekoi soidana sirani. Nupi tuminna layuni nangbo nakhondo thoklakanune. Thong asi hangrabadi thawai asi hangibasu yaribani. Adubu thong adudi aduma kanna thinba hilaklami. Mikup kharagi matungdadi thong adusu kanna thinba henmanbadagi thong ado tektuna takibadagidi thawai ado ka adugi manungda changla ami aduga phamong adugi manakta lepi. Rajesh amadi Sima makhoi anina thawai adugi makhong aduna onaga tainagana paliba adusu uraklami. Madu ubada makhoi anidi kibana loiri. Karino ne aikhoi na hudik tawgadabasibu aikhoibu karamna thoklagadaba. Siridana akhodi soidana makke. Masidagi phatraba thawai aduna makhutta thang ama paiduna Rajeshna phamong mathakta thamlamba. Mioi mitawgumna tawraba laidi ani adugi mathakta thilammi. Hanjin thang aduna thinjalli laidi adugi makok aduga masa aduga tokhaina tadriba phauba. Makok aduga masa aduga tokhaina tabadagidi phatraba thawai aduna makok adu paikhattuna mayana chikchikduna chaba haurami. Adubu mikup kharagi matungdadi thawai adu mahakna sariba makok adu asengba miyoiba amagi makok nate haiba khangla ami. Madudagi thawai adu yamna sauraklami. Minamba aingonda minamba nakhoina aingonda minamba nakhoigi afaba khak oiroi. Ai nakhoigi manam namba ngammi. Nakhoi ka asigi manungda lay haiba ai khangi. Siredana aikhoi siredana is aikhoi hingnabagi upai amata laitai. Akhoi siredana nupi ibani ngasi aroiba numit oina male nupa masi pumba nangda thokhanbani nangna anam kanbani. Karino aikhoina hujik tawgadaba nang oina hairau nupa mase nangna thokhanbani. Nupi hujikti upai amakhakta ngairi. Kaino upai ado thona hairau nupa. Chelo chenba natana upai leite. Chelo ngamjabi thaduna chenba. Asi haiduna Rajesh kanna chenba hauraklami. Adubu adumna makhoina chenba adu phattaba thawaiduna laina urami. Nupa karaidano aibu hongdoklamlaga chengkhriba adubo. Asi haiduna Rajesh ki matung induna Simasu ngamjabi thaduna kanna chelami. Aduga yumdugi mapanda thoraktuna thongdubu mapan lomdagi makhoi ani changna thingjallami. Khulai kai miyam pumba aigi yumsida thuna isagi chanaba khulai paiduna amukta lakpiu. Mahaki wa adu tabadagi khulai kai miyam singdu akhutta mainam amamam paiduna Rajesh ki yumda jensinnarakli. Phattaba thawai adusu thoknaudagi tawriba singdu loina yengi. Mayam thawaido aigi yum manungda lai aduna aikhoi karigumba amata tawhausi natrabadi soidana aikhoi pumba awafamda tabatari. Thawai asibu manghangi hairabadi upai amakhakta ngai madudi yumse maina tumna thadokpa natrabadi phattaba thawaisi soidana makki thoknau ase phakaiduna mapanda thoglakpa tari.
ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕꯅ ꯔꯥꯖꯦꯁꯀꯤ ꯌꯨꯝꯗꯣ ꯃꯩꯅ ꯇꯨꯝꯅ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯣ ꯔꯥꯖꯦꯁꯀꯤ ꯌꯨꯝꯗꯨꯒ ꯀꯣꯟꯅꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯄꯨ ꯌꯨꯝꯁꯦ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯥꯏꯗꯅꯣ ꯂꯩꯒꯗꯕ? ꯏꯕꯦꯝꯃ, ꯄꯥꯈꯠꯀꯅꯨ, ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯃ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯏꯗꯅ ꯁꯥꯕꯤꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯤꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯃ ꯅꯧꯅ ꯁꯥꯕꯤꯔꯝꯃꯤ ꯑꯃꯗꯤ ꯈꯨꯟꯗꯣ ꯊꯋꯥꯏꯗꯨ ꯃꯥꯡꯈꯤꯕꯗꯒꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯍꯧꯁꯥꯒꯨꯝ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫